Ahanba Magdada, Wari CHAPHU channel ge Maikaidagi, Mayambu Taramna ookchari. Ngasisu, EEPAGI EBEMA MACHATHOI hairiba, Mari suba tangkak amu puduna laksari. Wari asi, kari kamdawbuna haibadu, mayam puna amuk taminarasi. Bisoy, mapandagi mahaki nupina, kapli yang wada kaurukpa aduda, mipai hori. Tofam khangdri. Aduna maram oiraga, thongadu namduna, ngaklamba adu, tapna makutu thadoi. Aduga manako ngadu, tap napsinduna, mamitagi mapi adu, tap sintaduna, mahaki nupina kauriba dutai. Mapanda lairiba aduna so, kapli mahakbu, imungda mura sanghallu, thongse muta hangbiyu haiduna, kapladuna hairi. Bisoy, karimata di haidi. Adubu, mamitagi mapidi, tap adumuk sinthari. Kuina tarudraba, mahaki nupigi, konjaladu, khang bangamlaktraduna, thongadu fathangdo e. Thongado hangturokpa matamdadi, kanaso lairamdri. Ngakna yingduna lairingai, akan banuksit ke CHAPHU amada humjilakpada, Bisoy manik handuna laimai datai. Aduga matam ikan kanadana machanupi aduna khanglaw lawrakpada Bisoy imunglomda chensilai. Matam aduda hiptuna lehauba machanupi adu phamungda phaisumna tasinduna phamduna leirami. Bisoy na sangsinduna kaidawrake hangbada machanupi adu thak niktuna leiramli. Aduga atai thoidokpa wade haidana machin aduda ima haiduna kawbuduna leiri. Bisoy tawfom khangdoduna machadugi mamai mimi adu koina nali. Aduga mathanungda chejet kunsili. Matanga sida amuba amaka kachilomdagi tapna tholai. Madu machathoinadi sengna uri. Tapna thoiraktuna machathoida munni yenglai. Machathoi su angang oiribanina wadi amatangangde munda yengbatamuk yengi. Asum tawbada machanupi aduna tapna mapabu kaurai. Bisoy su kaidawrabano haiduna onthorakpadadi kanaso lairamdri. Masadu Bisoy na konsin bibidagi storado chaning tana khole nihitari. Adubu mamang thongadu gam lawba makhol ama thokibadagi Bisoy machadu pamna tholai. Mahana thorakpa matamdadi mi ama chatkibagi maongdu thongdu masamatanda thingjinki. Bisoy wakal aduki matik nungairamde. Karino mangonda tawribase kari mahaki imungda kari thoklibano haibase haiduna mathanta proprok saksai. Hayengdi afaba amaiba amatanaduna kari tawbano haibado chap nyungna yenglage lepkhri. Asomda ngasigadi tumnaba sem sare. Ngasidi Bisoy amaiba ama thiba thorakle. Mahak yum sangba chatkani haiba makai thausadri. Samlakpana ikang khangawdana lambida lata thengnare. Maduda kari sukhangdaba magumna latadi nofet mak tawraga kaurai. Bisoy, nungairi bro. Bisoy na, nungairi lata. As, uda kuire ne. Haima, isa thoibi sidi yam chawramedana. Asi haiduna macha thoibigi makhazai aduda sik'i. Bisoy na, nang thengnabase yamna phare. Aise karino ma tananingbani. Ha, karibo. Kari tanase haino. Ado nang thapok chinbro. Haidi yam thurabo. Yumdo ina hore la ora. Ihaniye adum hairo karino ba. Sumati sulai trabanina yumdo hangi. Wahai makha tarak tringai latadi wakal amabu tawgururi. Aduna wakal maka lamba horai. Maramdi mahagna su Bisoybu pakhang oiringai dagi pamjarakpani. Adubu Bisoygi akonbagi waising asidi thamoi kairi. Aduda maramoiraga pungchikchi. Ichanupi sisu angang ninane. Khara kigan khangali. Aduna amomo achikpa athengbada aki akang hek thoi. Madu noi ima tawraga mateng amukta pangbigera. Aigise lana lawnuko. Lawdeda. Ado imadi lekhidaba kuiri. Nang khanghodraba. Ha, ima ba? As, khanghodredana kyang kuirage. Kuireda chahi taramupu helamanida. Oh, as, adudi kamai tawne. Saida phamsine. Asi haiduna mirak narak yenglaga lambi mapalgi phampham leiriba aduda sangsinduna phammi. Bisoydi lampakta machanupi adu pamduna lei. Machanupi machathoidi lata asi ukraboi khanduna munna yengli.
Latana wa makha tarei. Ado noi aikoi oibagi hainarabani. Ai imagi mahi kharadi hai hawi. Imana saksina takpirami. Aduna adugi matingnadi nangi matingdo khara makhaidi pangba ngamdawba mali. Kamai tawsige? Khangdreda. Aisu kari haidungno. Lata. Ado kari no ba thengnari dubo. Bizoyna. Haibo hainingdreda. Anaba matamda mi ama question senabagumna aduga ichanupi asida aki akhang taholakpagum tawi. Aduna ai madu kamdawdoino khanbadane ko ka ngawi. Adugidi yam laiba wani. Ha, kamaina. Aina haidi aina yamna laina ngakthokpa ngamni ba. Asi haidana Lata MACHATHOIda marau laiba miyeng ama yengi. Pumnamak singasi bizoide amata khangba nate. Aduna khara fagadra haidana tadabani. Aduna maram oiradana Latadi bizoina wakal sagatcharamadu bizoigi maung asida henadam phata losing tawninglakli. Bizoina. Yam phareda dudi. Kamaina tawsige. Haidi ngasi horen tawsira. Lata. Yai. Aduda thabak tudi namite leiringai dadi tawba nungai daw mandene. Adu oirasu kaisu kaide. Aduda nangdi nupini na kamaina lakani. Kamaina hangani. Adugidi kaisu khaluno. Ado sisu ama oire. Ahine thabak sakadabani. Ado amukta chatlukigi. Aduga nang horen numidang wairamdo. Aikhoida dum law. Ai sem saraga ngairamagi. Asamna makhoi ani matam thanaraba matungda bijoyso mahagi thabaktugi yumsaw aduda tamna lakli. Aduga Latadi mahagi plan khudimak success oirakli khanduna mathanta pangnokta nuksari. Phattabagi pankha leite haibado pankhak oiri. Bijoy hobe lai. Gede hegyo baga Borisna asamna hangai. Kaka kedorige ngasidi thenglade. Ha thaba amagi pharakitang takri ngasido. Tamoda wa khara hairamani. Kaibo kaka laktena kamaina hairamino. Sumlaidana ado kamaina noba. Thabakte hauda ngairi chang naidaba haurakena. Ado maina heg haibra haise. Itei madusu chatkre suktoga. Horel halakpada ai maroldo fazana hairegi. Asamna hairamlaga bijoysu imungda sanglakli. Wakhalda dei khalli. Karino ahan balak podade yamna phaba pukchal yamna sawba malamlaga ngasidi mawng ama tawrisina haina adubu thoine khanjeludri hanagum TV tharamlaga bijoy asa atha kichalda semba saba changkri MACHATHOI TV do yengi nungaina adubu summa thanda yengbuduso boring subanina sobadagi kumtharaklaga makhada leiriba sanaput ado sum sanai TV aduso adum thari adubu Ikang khangawdara TV gi channel ado first ki channel ado National Geography gi channel ni aduda MACHATHOI TV da fat yengi aduga TV ado channel sileri mutuna aduda gi makhatana adum sanare mahaki sanapot ado ngak lerga amukaso channel ado musilai angang ojarabaso MACHATHOI chamam na badi pokle aduna maram oiraga amukso remote ado paiduna channel ado sile handakso ikoi dana channel sin khiba aduda MACHATHOI phamlambadagi haugalai aduga chakhomda sangkhre mahangna sangkhiba matamda mingsel da hauba mami ase karagumba ama sopada phamduna TV yengniba aduni kitchen yawbaga MACHATHOIna asamna ningai tawre I mapada baba haune TV se aina yengningbado yengba phangdi kaigino na khangde mathanda panghongda hongi madu tabada bijoy sem sarambadu chaplepi Makot masado tay tholaga machanupi duda hairei. Kaidoragi nei CHAPHU ba. Aina ne joker yengbani. Ado hekto onthoki. Bijoy machanupi duda puduna lai. TV ka de changlakpadari. Joker adum thaduna leirami. Si joker lai sidi. Nate hauji to ontho ambani. CHAPHU nang wakhal noiramni. Si joker adum lai sidi. Asi hiring a table mathakta leiriba remote ado table dagi makhada tarei madu makoi anibak yengmoi aduga amuk TV aduda channel ado fatchin matam aduda
Bijoy panthaba tawdri TV adu muthatuna machanupi aduga loinana imung adudagi hatu thora imapalda Boris da kaidoragi kaka hatu tholeide ai chale ha kaidoba yaurage kaka kaisu tawde thong do hango kai maram lairage ba kaisu tawde haredana Bijoy do saurabna hairakpani maduda Boris so matik saba wahangdi hangai ado kaka chalaso horen ai tamoduda kai khumdoido maramdudi hairamba yaitana ai yumsida leiningde kai marangino kaka maramdi nangsu khangiduni matang asida Boris tu tapthare e adugi ore adudi aisu maram rakta thengni na haridudi kaisu khalduno kaisu tawdabani kaisu tawdena sum sibam na bangkhangdana leiro hairo Boris na aduinati farese kaka warsu wana ta mola phongde ngaiminarase aduga matang asida tangtaba mahinarase aine khangning libani maramdo khangadine sidagi tu osu toktrsu yaredana adunatada tokningena puk hogalaga chatladi ijat haiba musu lebanina phajaba watkiri aduisu mathakta ngasai kakana laktena khara sauramido aduga mapasana khradi aduna kaka mutangdi wakhaldo khanthabiyo aduga mutang yambuduga nainaraga khanaraga to osu tokse aisu kaya de learning drop ne kaka wai singa si tabada Bijoy wakal amadi olai aduna maram oiraga mapanda thariba table chokri asida changsenduna leiri Rajesh amadi surmala halak pangairi adubu Bijoy di sofa asida tumthokri aduga MACHATHOI di sanaduna leiri getana Boris chokri amada famduna phone yingli asamna phone yinglingai yumjau asige mayai thangba floor da mi ama corridor da koisa chatpadu phone yingna hairap mami sami oina urai Boris na madudar Boris na fat yingluraga karimata musuleramdi aduga amukso hek MACHATHOI sida yinglubada MACHATHOI kanagumba amaga sanaba malakpa matang sujawi matamdada Boris swai fawba lauri imung sidagi mapa macha astiga mari ama fawba lenaramdo wikhalli Boris phone ga yingdri hapsin khri phone du aduga MACHATHOI na sanabado adum yingli MACHATHOI mathanta uhangang na sanai aduga kanagumba amana pakhum pirakhraba matungda amukso wari sanabagi maung manba aduda Boris mamitu kuptana yingi asum yingningai ikang khangawdana MACHATHOI na leithorokpa matamda Boris khampre khangi maramdi MACHATHOI gi khoiengna yingado aduki matik akiba masakni maduda Boris matomta murum soli as ai ne ngai khona thamiba ani se but changlabra khangdi angang sisu mawu mai tawi ai bu chatluna ta thokrasirane horen aina phana ba dum khumlasu as adu so mu yaroi ni aina khangwi khamlaga horen phaudong ni yenglagi ayuk nungthini na karisu tawrida asamna Boris makhwangda siriba jantra du kaima maduna machinadu murum solaga haiboi haitabu lai khurumli mamit isinduna lai khurumlingai lengjumda kanano mana tap launa pairakpada khangpre khangi karino ngawro bro kari laino solidubo ha as karibo kemnate da kaka yenguni masaga si thakatladada ngasawai da natro engoda jajat ngambadu bunangba ase hairam laga Bijoy sapadu da halak laga dong phangkri Boris to pakhatpu phawrokli amukse he yumthakti yingi padar marumdagi mina yenglag iboi da khalli pardar adu hairi haiye yaliba padar singa dusto ubada akiba poi mingsal ngaktana paliba thongnau sing aduso akibagi masak ngakta mai ui mahaki mamitta aduna maramoiraga tung amu ontoktuna famli hauji Boris na hena akiba pokle haiduni asumna ngai minarakpana yasanglakpa matamdi oiri Rajesh amadi surmala de halaktri aduga somdana lata potyom amaga loinana diesel octo amadagi kumthare matam aduda wakal amadi fawi matam amada mahaki maru sumatiga mafam asi asumna lakiba yaukhrabani haidana matam aduda lakibana maram ama
Aduga ngasi laklisna maram ama. Mafam ase kayadi hongomdri. Lata poyum aduga loidana thongal aduda sanglai. Kitang sangbaga yum adu dum uri. Mahaki manglanda mahaki mamita yum adugi ukriba aduga chap manai. Mamangda mahakna lai sontin son tawduna mafam asida thawai mirin oina lakhiba adu ngasidi asengma ma oina lakpa phangjaba asida harawudum phauri. Walang amata ngangdana tapna sangsilai. Aduga mangolda kakhatuna phaklangda theliba sumati gi photo aduda yengduna machinduna asumna sole. Ita ngasidi aigi lila mapung pharakadori. Matam amada nangna ibo yamna hantana khankiba. Aduga ikaiba kya ama pikhiba. Adugi lamal oina nangi thawaibusu aina lawre do ngasidi. Aduga imungsibusu ut olalagi do. Nang patal lebaktagi aina tawriba mayamse yenguko. Ase haduna nokfe tawraga khuru khuda kullaga lang angangba adu puthoraktuna ukong ten asigi akoibada korok koina thami. Aduga mantra ama sonba matamda lang angang badu sumakri. Ngak asuna leptuna yenglingai yumthangnabadagi nupado thorai. Aduga kanano hanglai. Maduda latana mahak amaibini bizoina lai khurimbiu haibagi lakpani hairi. Madudagi imungda kanamtadi laitabani na mapanda asungairage haiduna lata chokri asang maduda phammi. Mamita urei mahakna sanakiba lai mayam aduda bizoi amadi masa thoina wara khangkiba kya adu khallu raga mathanta pangnokta nokchari. Amuksu hek akoibasti kamdauribano haina yenge haiduna maning maya changduni yengi. Asomdana bizoi lakmandraduna masada khuirang khuisauna halli. Boris haifang khangdri aduna maram oiraga bizoi miyumda halagi oiningba ma oirasanu thokningba ma thosanu haiduna gate gi tholai. Laibak phabadi Rajesh amadi Surmala gari thaujalai. Madu ubada bizoi chap lepi. Tasengna hoi mai haiduna chatkibadi yarabani. Adubu tang taba amadi khanglage haiduna cycle adu khamlaga macha aduga amuk puna sanglai. Somdalatana ngairamlani haibadu loina kawba makai. Boris sungasidi asengbadu khangningbadagi nahan gade asung kanda dum yumda hanbani. Adubu mahaksu yauna sumangda thariba round table aduda fammi. Bizoiga punna. Maduda Rajesu garage da gari adu khamlamdura tholai. Tama kari tana sige kari lerage. Ida sida pham wari amta sanasi. Tama anamda pham sidana dudi. Yarni sida sun pham sida. Kai matangiro tama. Nangi imungsige matangda engonda mayek singna khangalo. Matamda Rajesh Boris ta yengai adubu Boris di mase lengdi. Rajesh na hairo dudi nanauna loina sidagi henbadi kaisu leitena. Aron ba hairagana office ki matangda official oiba secret khaktuni. Madugi tamona khangbada kaisu thoina kanaroidaba male. Surmala wari asi imungdagi haidap tabana maram oiraga thonglawdagi yenglai. Mahakna yenglai ba adu masa thoina he ururi. Adubu mahakna uba matamdadi Surmala gi nakalda mahakuma nupi macha ama leplibadu uri. Bizoi mahakna khangningba adu direct hangba haurai. Nangi mungse aina mamutana khangdrabadi aina kamaina laidoido. Aron ba thamgado afaba oiro phataba oiro tana mirasi. Nadrabadi ne kanamata mafam asida leiba ngamla oi. Tama karisu leiti. Nanaro loina haikrabani. Ka asigi matangda aduga family gi warisu loina haikradudi. Bizoina adudine mai thangba parengida ka ama pochai phingau mayamsina kupsilesina kari maramgi nangna sidi haikitri. Rajesh to mina lai karisu kumdi Surmala su yenglambadagi thongna wado lonsinkri. Adubu masa thoidi thongnaugi nungsenda phauna uriba kanagombi adu yingduna leiri. Bizoina adugi matangda aina phajana khangningi. Kado accidentally aina changuri. Aduna maram oiraga adugi ka adugi maramda khara khanglabadi nangi yumse aina mental toba ngamgani laina. Adudi ka adudi aina solo duna thamkrabani. Kanarasu changdabani motleyana. Bizoi ahan balak podadi sodo hangame
ꯑꯗꯨꯒ ꯃꯊꯪꯗꯒꯤꯗꯤ ꯁꯣꯗꯣ ꯂꯣꯟꯈꯤꯕꯅꯤ꯫ ꯏꯅꯥꯎ, ꯑꯩꯁꯦ ꯅꯌꯥꯝꯕꯃꯛꯅꯤ ꯈꯜꯂꯒ ꯑꯁꯦꯡꯕꯗꯣ ꯇꯝꯃꯨ꯫ ꯕꯣꯔꯤꯁꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯆꯃꯝꯅꯍꯜꯂꯕꯅꯤ꯫ ꯍꯣꯏ, ꯑꯗꯣ ꯇꯥꯃꯣ, ꯀꯥꯗꯣ ꯆꯪꯕꯤꯔꯨꯔꯅꯨ ꯃꯇꯨꯡꯗꯗꯤ꯫ ꯑꯗꯨꯕꯨꯗꯤ ꯆꯪꯉꯔꯣꯏꯅꯦ, ꯁꯣꯁꯨ ꯂꯣꯟꯁꯤꯜꯂꯕꯅꯤꯅ꯫ ꯑꯗꯨꯕꯨ ꯅꯪ ꯑꯩꯁꯦ ꯅꯌꯥꯝꯕꯃꯛꯅꯤ ꯈꯜꯂꯕꯗꯤ ꯋꯥꯔꯤꯗꯣ ꯂꯤꯔꯛꯑꯣ, ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯣ꯫ ꯔꯥꯖꯦꯁ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩ꯫ ꯔꯥꯖꯦꯁ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯜꯂꯝꯂꯒ ꯃꯇꯨꯡꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯔꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯇꯝꯗꯣ ꯁꯨꯔꯃꯂꯥ ꯃꯤꯔꯣꯜꯂꯤ꯫ ꯔꯥꯖꯦꯁꯅꯗꯤ ꯃꯤꯔꯣꯜꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯅꯨꯄꯥ ꯑꯣꯏꯕ ꯄꯥꯝꯈꯤ꯫ ꯃꯁꯤ ꯑꯉꯥꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯅꯤꯁꯨꯕ ꯑꯣꯏꯒꯗꯣꯏꯅꯤ꯫ ꯍꯥꯟꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ ꯐꯪꯖꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ, ꯑꯉꯥꯡ ꯑꯁꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯤ, ꯃꯗꯨꯁꯨ ꯀꯨꯆꯨ ꯇꯥꯏꯐꯦꯠ ꯇꯥꯕ, ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯃꯨꯕ ꯀꯨꯆꯨ ꯑꯣꯏꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯐꯪꯖꯔꯤ꯫ ꯃꯗꯨꯗ ꯔꯥꯖꯦꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯏ꯫ ꯅꯨꯄꯤ ꯄꯣꯛꯏ, ꯀꯨꯆꯨ ꯃꯨꯔꯦ ꯍꯥꯏꯗꯨꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯇꯥꯊꯤ ꯇꯑꯣꯏꯅ ꯃꯄꯥ ꯑꯃꯅꯤ ꯍꯥꯏꯕ ꯐꯥꯎ ꯈꯟꯗꯈꯩ ꯂꯣꯏꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯃꯥ ꯑꯣꯏꯕꯤꯁꯤꯅꯗꯤ ꯅꯨꯡꯁꯤꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯤꯆꯩ ꯀꯤꯔꯕꯁꯨ ꯀꯤꯅ ꯃꯆꯥ ꯑꯗꯨ ꯌꯣꯛꯆꯔꯛꯄꯅꯤ꯫ ꯔꯥꯖꯦꯁꯀꯤ ꯃꯑꯣꯡ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯈꯟꯕꯗ ꯁꯨꯔꯃꯂꯥ ꯑꯅꯝꯕ ꯃꯇꯝꯗ ꯂꯣꯟꯅ ꯂꯣꯟꯅ ꯀꯞꯆꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯣꯟꯅ ꯃꯆꯥ ꯑꯁꯤꯕꯨ ꯌꯣꯛꯆꯩ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯏꯊꯤꯡ ꯅꯨꯡꯉꯥꯏꯅ ꯇꯝꯕꯤꯗꯦ꯫ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯁꯨꯔꯃꯂꯥ ꯅꯨꯄꯥꯒꯤ ꯋꯥ ꯉꯛꯇꯕ ꯉꯝꯂꯛꯇꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯥ ꯑꯁꯤ ꯀꯥ ꯃꯅꯨꯡꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯐꯤ ꯃꯔꯣꯟ, ꯁꯥꯟꯅꯄꯣꯠꯀꯤ ꯀꯔꯤ ꯀꯔꯥ ꯁꯥꯟꯅꯅꯕ ꯂꯩꯔꯕꯁꯨ ꯀꯥ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯍꯟꯗꯦ꯫ ꯑꯁꯨꯝ ꯑꯣꯠ ꯅꯩꯗꯨꯅ ꯊꯝꯂꯛꯄꯅ ꯑꯉꯥꯡ ꯑꯗꯨ ꯈꯪꯍꯧꯗꯅ ꯅꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯔꯥꯖꯦꯁ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯄꯦꯟꯗꯕꯅ ꯌꯨꯝꯂꯛꯂꯤ꯫ ꯗꯣꯛꯇꯔ ꯀꯌꯥꯅ ꯌꯦꯡꯂꯨꯔꯤ, ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯃꯛꯁꯤꯜꯂꯕ, ꯑꯅꯝꯕ ꯃꯇꯝꯗ ꯇꯤꯡꯕꯣꯡ ꯑꯣꯕ ꯀꯌꯥ ꯑꯁꯤ ꯇꯧꯕꯗꯒꯤ ꯔꯥꯖꯦꯁ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯎꯄꯥꯏ ꯂꯩꯔꯣꯏꯔꯦ ꯈꯪꯂꯛꯄꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯂꯅꯤ ꯍꯥꯏꯕ ꯐꯥꯎ ꯈꯪꯂꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯥꯅꯨꯄꯤꯅ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯂꯩꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯝꯕꯤ꯫ ꯃꯔꯨꯑꯣꯏꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯅ ꯌꯦꯡꯖꯕ ꯅꯦꯁꯅꯦꯜ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯆꯦꯅꯦꯜꯅꯤ꯫ ꯃꯗꯨ ꯇꯥꯕꯗ ꯕꯤꯖꯣꯏꯗꯤ ꯆꯤꯡꯅꯔꯤ ꯃꯗꯨꯗꯤ ꯏꯃꯨꯡꯁꯤꯗ ꯇꯝꯅꯔꯤꯕ ꯑꯁꯤ ꯑꯉꯥꯡ ꯑꯗꯨꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ꯫ ꯃꯁꯛ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯪꯕ ꯀꯥꯟꯗ ꯔꯥꯖꯦꯁ ꯐꯨꯔꯤꯈꯥꯎ ꯑꯗꯨꯗꯒꯤ ꯐꯣꯜ ꯑꯗꯨ ꯂꯧꯊꯣꯔꯛꯏ, ꯑꯗꯨꯒ ꯌꯦꯡꯍꯜꯂꯤ꯫ ꯃꯁꯛꯇꯣ ꯕꯤꯖꯣꯏꯒꯤ ꯕꯥꯞꯅꯔ ꯀꯔꯤꯅꯣ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯁꯨꯃꯇꯤ ꯌꯥꯝꯅ ꯃꯥꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯃꯤꯡ ꯍꯪꯉꯨꯕ ꯃꯇꯝꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯤꯡꯅꯕ ꯐꯥꯎꯍꯜꯂꯤ꯫ ꯃꯃꯤꯡ ꯑꯗꯨ ꯊꯣꯏꯕꯤ ꯀꯧꯏ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ 4ꯁꯨꯕ ꯇꯥꯡꯀꯛ ꯂꯣꯏꯖꯔꯤ꯫ ꯍꯌꯦꯡ 5ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯖꯔꯛꯀꯦ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯅꯔꯦꯇꯔ ꯑꯩꯍꯥꯛꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯔꯝꯃꯨ꯫